ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯌꯥꯎꯔꯛꯇꯕ ꯑꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯍꯥꯞꯄꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝꯁ ꯃꯣꯔꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯀꯝꯃꯤꯇꯤ ꯑꯣꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯩꯇꯩ ꯚꯤꯛꯇꯤꯝꯁ ꯃꯣꯔꯦꯒꯤ ꯆꯦꯌꯔꯃꯦꯟ ꯂꯩꯁꯥꯡꯊꯦꯝ ꯏꯅꯥꯎꯆꯥ ꯃꯩꯇꯩꯅ ꯍꯥꯏ ꯀꯨꯝꯖꯥ ꯏꯪ 2016ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ IDPꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯍꯤ 19 ꯃꯄꯨꯡ ꯐꯥꯔꯕ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯕꯁꯤꯡ, ꯃꯣꯔꯦꯗ ꯃꯌꯨꯝ ꯄꯥꯜꯂꯛꯇꯨꯅ ꯃꯆꯥ 2-3 ꯁꯨꯔꯕ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯃꯣꯔꯦꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯆꯍꯤ 20-30 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯃꯩꯇꯩ ꯀꯌꯥ ꯃꯣꯔꯦꯒꯤ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯏꯔꯕ ꯚꯣꯇꯔ ꯂꯤꯁꯇ ꯃꯤꯡ ꯌꯥꯎꯗꯕ ꯃꯣꯔꯦꯒꯤ ꯃꯩꯇꯩꯁꯤꯡ ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ, ꯏꯂꯦꯛꯇꯣꯔꯦꯜ ꯔꯣꯜꯗ ꯃꯤꯡ ꯆꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ सही शूरबा चैत्रा नेपान हेलबा अदुगुम्बा प्रजा सेक्शन सिंह अमदी चैत्रा मंगा कुन हेना मोरेदा लेरगलबा अदुगुम्बा मोरेगी प्रजा सिंहना मतम मतम की पांगथोकपा इलेक्शन सिंहदा इलेक्टोरल रोलदा ममिंग याउदी हाइदुना बोट थादबा फंगनदबा सिगी पुनमक्सिंग असि मरी लेनबा विभाग सिंहना हाइदबा बोट थादबा यारबा असुम मिवेसिंग असि इलेक्टोरल रोलदा ममिंग चलन बिरे हाइरगा मतम मतम की पांगथोकपा इलेक्शन सिंहदा अफबा कैंडिडेट अमा खनबदा अखोई पुनोकुसु सरुग यानबियु हाइदना मरी लेनबा विभाग सिंहदा अथुबा मतमदा हाइदबा मिवेसिंग असि इलेक्टोरल रोलदा ममिंग हापसन बिरे हाइरगा मतम मतम की पांगथोकपा इलेक्शन सिंहदा सरुग यानबियु हाइदना कमिटी ऑन प्रोटेक्शन ऑफ मैतै विक्टिम्स मोरेगी माइकैदगी नलुगना निक्सिंजरी।